ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯇꯕꯒꯤ ꯑꯗꯨꯝꯂꯕ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯁꯦꯁ ꯀꯌꯥ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯚꯥꯏꯁ ꯇꯧꯍꯜꯂꯒꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯩꯕ ꯁꯦꯟꯁꯁꯇ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯑꯔꯥꯟꯕ ꯑꯣꯏꯅꯦ ꯈꯜꯂꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯦꯟꯁꯁ ꯍꯧꯖꯤꯛ ꯅꯧꯅ ꯔꯤꯚꯥꯏꯁ ꯇꯧꯔꯒ ꯇꯧꯍꯟꯅꯤꯡꯉꯤ ꯆꯤꯡꯒ ꯑꯩꯈꯣꯏ ꯌꯦꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯒꯤ ꯖꯒꯥ ꯑꯩꯒꯤ ꯑꯦꯂꯥꯀꯥꯒꯤ ꯑꯩꯒꯤ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯌꯥꯏꯁ꯭ꯀꯨꯜ ꯀꯦꯟꯗ꯭ꯔꯅꯤ ꯕꯠ ꯑꯩꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟ ꯃꯥꯌꯣꯛꯅꯕꯗꯅ ꯁꯤꯡꯖꯃꯩꯅꯦꯕ ꯑꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯃꯩꯗ ꯄꯨꯅꯤꯡꯉꯦ ꯃꯁꯤ ꯑꯩꯅ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯄꯥꯝꯗꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯁꯤꯅ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯁꯦ ꯌꯥꯝꯅ ꯊꯥꯛ ꯂꯩꯕꯁꯨ ꯂꯩꯌꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤꯗ ꯑꯩꯈꯣꯏ ꯋꯥꯡꯈꯩꯒꯤꯁꯦ ꯂꯝꯃꯣꯡꯐꯥꯎꯇꯪ ꯑꯣꯏꯔꯒ ꯑꯃꯨꯛ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯐꯥꯎ ꯑꯃ ꯂꯩꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯑꯐꯕ ꯑꯃꯅꯦꯅ ꯈꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯣꯛ ꯊꯤꯕꯅ ꯐꯅꯤꯅ ꯂꯧꯋꯦ ꯑꯩꯗꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯇꯧꯁꯟꯈ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯤꯡꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯇꯝꯃꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯕ ꯄꯨꯂꯞꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯗꯤ ꯄꯥꯝꯃꯦ ꯃꯤꯁꯤꯡ ꯍꯦꯟꯖꯟꯅ ꯍꯥꯏꯔꯒ ꯇꯧꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯀꯥꯏꯕꯁꯨ ꯂꯥꯛꯀꯅꯤ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯔꯥꯟꯕ ꯃꯤꯀꯣꯛ ꯊꯤꯕꯁꯦ ꯆꯨꯝꯊꯣꯛꯑ ꯃꯇꯨꯡꯗ ꯐꯖꯅ ꯁꯦꯟꯁꯁꯁꯤ ꯆꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯖꯕ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯄꯥꯏꯔꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯙꯥꯔ ꯀꯥꯔꯗꯁꯤ ꯆꯤꯡꯗ ꯑꯣꯏꯔꯣ ꯇꯝꯗ ꯑꯣꯏꯔꯣ ꯁꯦꯡꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯙꯥꯔ ꯀꯥꯔꯗ ꯀꯅꯥ ꯄꯥꯏꯔꯤ ꯆꯤꯡꯗꯅ ꯃꯁꯤꯡ ꯀꯌꯥ ꯂꯩꯔꯤ ꯄꯣꯄꯨꯂꯦꯁꯟ ꯀꯌꯥꯝ ꯂꯩ ꯑꯙꯥꯔ ꯀꯥꯔꯗꯇ ꯆꯦꯛ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯆꯨꯝꯅꯦꯕ ꯃꯁꯤ ꯁꯦꯡꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯑꯗꯨꯏ ꯇꯣꯄꯤꯛꯇꯣ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯂꯩꯇꯦꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯈꯪꯗꯦ ꯇꯥꯗꯤ ꯇꯥꯏꯌꯦ ꯑꯩꯗꯤ ꯃꯗꯨꯏ ꯃꯔꯝꯗꯤ ꯀꯌꯥ ꯈꯪꯗꯦꯖꯥ ꯈꯪꯗꯦ ꯇꯥꯗ꯭ꯔꯤ ꯇꯥꯗꯤ ꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯁꯤꯡꯇꯝ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯑꯗꯨꯗ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯗꯤ ꯐꯒꯗꯕ ꯆꯤꯡꯃꯤꯁꯤꯡꯅ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯜꯂꯒ ꯑꯗꯨ ꯌꯥꯒꯗꯕ ꯌꯥꯔꯣꯏꯒꯗꯕ ꯑꯣꯏꯔꯁꯨ ꯑꯗꯨꯗ ꯋꯥꯔꯦꯞ ꯂꯧꯔꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯦꯟꯒꯗꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯇꯝꯅꯕꯅꯤ ꯐꯨꯅꯦ ꯆꯤꯡꯒꯤꯅ ꯀꯨꯟ ꯈꯛꯇꯅꯦ ꯆꯤꯡꯒꯤꯁꯤ ꯑꯅꯤ ꯑꯍꯨꯝ ꯍꯥꯞꯄꯅ ꯄꯥꯝꯃꯦꯕ ꯍꯣꯏ ꯁꯥꯏꯠꯇꯨꯒꯤꯁꯨ ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯁꯥꯏꯠꯇꯨꯒꯤꯁꯨ ꯑꯅꯤ ꯊꯣꯛꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯇꯦꯡꯅꯧꯄꯜꯁꯨ ꯌꯥꯏ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯑꯅꯤ ꯊꯣꯛꯄ ꯌꯥꯏꯕ ꯃꯃꯥꯡꯒꯤꯗ ꯑꯣꯏꯔꯒꯗꯤ ꯌꯥꯏꯑꯕ ꯍꯧꯖꯤꯛꯇꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯗꯨꯒꯅꯤ ꯑꯔꯥꯟꯕ ꯁꯛꯁꯦꯁ ꯇꯧꯋꯦꯕ ꯃꯃꯥꯡꯗ ꯐꯖꯅ ꯅꯤꯌꯣꯝ ꯇꯥꯅ ꯆꯨꯝꯃꯒ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯣ ꯆꯨꯝꯗꯅ ꯇꯧꯕꯗꯤ ꯄꯥꯝꯗꯦꯕ 2001ꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯗꯣꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯁꯤ ꯏꯁꯥꯅ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒ 2021ꯗ ꯀꯔꯤꯒꯨꯝꯕ ꯁꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯖꯅꯤꯡꯉꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯨꯝꯕ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯂꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯇꯧꯕ ꯄꯥꯝꯗꯕ ꯑꯃꯁꯨꯡ ꯇꯧꯕ ꯄꯥꯝꯕ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯕꯝꯗ ꯑꯐꯕ ꯌꯦꯡꯂꯒ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯗꯨꯝꯂꯕ ꯀꯃꯦꯟ ꯐꯣꯡꯗꯣꯔꯛꯈꯤ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯆꯤꯡ ꯇꯝꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯀꯥꯏꯕ ꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯇꯝꯒꯤ ꯂꯩꯔꯤꯕ ꯑꯗꯨꯝꯂꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ 2001ꯒꯤ ꯑꯁꯣꯏꯕꯅ ꯊꯜꯂꯦ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯑꯗꯨ ꯆꯨꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯆꯤꯡ ꯇꯝꯒꯤ ꯑꯣꯏꯕ ꯑꯗꯨꯝꯂꯕ ꯃꯔꯤꯗ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯜꯂꯝꯕꯗ ꯅꯠꯇꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯀꯌా ꯐꯣꯡꯗꯣꯛꯂꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯆꯤꯡꯗ ꯕꯦꯁ ꯇꯧꯕ CSOꯁꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯕꯦꯁ ꯇꯧꯕ CSOꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯆꯤꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯇꯝꯄꯥꯛꯇꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯑꯐꯕ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯀꯥꯏꯕ ꯄꯤꯔꯣꯏꯗꯕ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯁꯥꯟꯇꯤ ꯂꯥꯛꯀꯗꯕ ꯃꯑꯣꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯏꯔꯣꯝ ꯃꯣꯆꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ RC ꯃꯉꯥꯡꯆꯥ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ